ꯂꯩꯔꯒ ꯅꯣꯛꯅꯤꯡꯉꯦ ꯑꯗꯨꯒꯤꯗꯣ ꯈꯜꯂꯨꯔꯒ ꯌꯥꯝ ꯃꯥꯟꯅꯩꯌꯦ ꯃꯣꯔꯣꯛꯅ ꯃꯣꯔꯣꯛꯅ ꯐꯖꯔꯤꯕ ꯃꯣꯔꯣꯛꯅ ꯐꯖꯔꯤꯕ ꯅꯠꯇꯦ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯁꯛꯐꯝꯗꯨꯒ ꯁꯤꯒ ꯌꯥꯝ ꯃꯥꯟꯅꯩꯗꯣ ꯁꯤꯗꯤ ꯁꯨꯖꯜꯂꯁꯨ ꯐꯖꯩꯌꯦ ꯑꯩꯗꯤ ꯁꯨꯖꯜꯂꯗꯤ ꯐꯖꯗꯦ ꯅꯪꯁꯨ ꯐꯖꯩꯌꯦ ꯁꯨꯖꯜꯂꯁꯨ ꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯊꯣꯏꯊꯣꯏꯅ ꯁꯛꯄꯗꯣ ꯁꯅꯥ ꯂꯩꯕꯥꯛ ꯁꯛꯑꯣ ꯍꯥꯏꯔꯗꯤ ꯃꯥꯗꯤ ꯁꯅꯥ ꯂꯩꯕꯥꯛ ꯍꯥꯏꯕ ꯍꯩꯇꯕꯒꯤ ꯁꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯇꯁꯦꯡꯅ ꯏꯔꯝꯗꯝꯁꯦ ꯍꯧꯖꯤꯛ ꯁꯥ ꯂꯩꯕꯥꯛꯀ ꯆꯞ ꯃꯥꯟꯅꯔꯕꯅꯦ ꯇꯧꯔꯤꯁꯦ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯉꯁꯤ ꯑꯩꯈꯣꯏ ꯑꯌꯨꯛꯇ ꯑꯃꯨꯛ ꯀꯥꯈꯠꯂꯛꯑꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯃꯔꯣꯏ ꯈꯤꯇꯪꯈꯛ ꯂꯩꯀꯣ ꯅꯄꯥꯛꯄꯤ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯈꯥꯛꯄꯗꯣ ꯑꯗꯨ ꯂꯦꯟꯊꯠꯂꯅꯤ ꯀꯩꯒꯤꯅꯣ ꯌꯥꯍꯧꯔꯛꯄꯗ ꯈꯗ꯭ꯔꯛ ꯇꯧꯔꯤꯗꯣ ꯀꯦꯁꯟꯅꯩꯗꯣ ꯁꯤ ꯄꯦꯔꯠꯅ ꯆꯥꯕꯗꯣ ꯄꯦꯔꯠ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯆꯥꯔꯤꯕꯣ ꯆꯥꯔꯤꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯄꯦꯔꯠ ꯂꯥꯛꯑꯒ ꯍꯩꯅꯧ ꯆꯥꯕꯁꯦ ꯑꯩ ꯎꯠꯂꯛꯀꯦꯀꯣ ꯃꯇꯣꯟꯗ ꯌꯦꯡꯉꯣ ꯃꯌꯥꯝ ꯁꯤꯒꯤ ꯈ꯭ꯋꯥꯏ ꯍꯩꯅꯧ ꯃꯇꯣꯟꯁꯤꯗ ꯁꯤꯒꯤ ꯑꯩ ꯈꯨꯗꯣꯝꯕꯤ ꯃꯇꯣꯟꯁꯤꯗ ꯆꯥꯔꯤꯁꯦ ꯌꯦꯡꯉꯣ ꯄꯦꯔꯠ ꯂꯥꯛꯑꯒ ꯍꯩꯅꯧꯁꯦ ꯌꯥꯝ ꯍꯥꯎꯔꯖꯥꯠꯅꯤ ꯍꯧꯖꯤꯛ ꯊꯣꯏꯊꯣꯏ ꯑꯁꯤ ꯄꯦꯔꯠꯁꯦ ꯄꯥꯏꯍꯟꯁꯤꯔꯥ ꯁꯤ ꯍꯥꯏꯔꯒ ꯄꯦꯔꯠꯁꯦ ꯄꯥꯏꯍꯟꯁꯤꯔꯥ ꯄꯥꯏꯍꯜꯂꯣꯏꯁꯤꯔꯥ ꯍꯥꯏꯔꯛꯑꯣ ꯆꯤꯟꯗ ꯈꯨꯝꯃꯛꯑꯣ ꯊꯝꯃꯣ ꯄꯥꯏꯍꯟꯒꯅꯣ ꯍꯥꯏꯔꯣ ꯀꯩꯒꯤꯅꯣ ꯄꯥꯏꯍꯜꯂꯣꯏꯗꯣꯏꯗꯤ ꯑꯁꯤ ꯆꯥꯊꯣꯛꯏꯁꯤꯗꯤ ꯍꯩꯅꯣ ꯆꯥꯛ ꯂꯥꯝꯕꯩ ꯆꯥꯏꯅꯦ ꯑꯣꯀꯦ ꯈꯤꯇꯪ ꯆꯥꯖꯁꯅꯣ ꯍꯣꯏ ꯕ꯭ꯂꯦꯁꯤꯅ ꯆꯥꯛ ꯂꯥꯝꯕꯩ ꯆꯥꯔꯤꯅꯤ ꯈꯤꯇꯪ ꯆꯥꯖꯁꯅꯣꯌꯦ ꯃꯣꯏꯗꯤ ꯆꯥꯛ ꯂꯥꯝꯃꯗꯤ ꯆꯥꯖꯕ ꯐꯩꯗꯀꯣ ꯑꯝꯇ ꯌꯦꯡꯉꯣ ꯁꯣꯟꯗ ꯆꯥꯖꯁꯅꯣ ꯍꯥꯏꯔꯣ ꯆꯥꯖꯁꯅꯣ ꯆꯥꯛ ꯂꯥꯝꯕꯒꯤ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒꯤ ꯁꯛꯇꯝꯅꯦ ꯕ꯭ꯂꯦꯁꯤꯒꯤ ꯄꯄꯥꯁꯦ ꯁꯤꯗ ꯁꯨꯔꯤ ꯃꯃꯥꯅ ꯁꯤꯗ ꯁꯨꯔꯤ ꯑꯗꯒꯤꯗꯤ ꯄꯄꯥꯅ ꯊꯕꯛ ꯁꯨꯕꯁꯦ ꯄꯄꯥꯅ ꯑꯃꯣꯠꯄ ꯁꯤꯠꯇꯣꯛꯏ ꯃꯃꯥꯁꯨ ꯑꯁꯣꯝꯗ ꯊꯕꯛ ꯇꯧꯔꯤ ꯕ꯭ꯂꯦꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯅꯝꯃꯤ ꯀꯣ ꯊꯦꯡꯛ ꯌꯨ ꯕ꯭ꯂꯦꯁꯤ ꯄꯄꯥ ꯁ꯭ꯂꯥꯏꯝꯗꯤ ꯁ꯭ꯂꯥꯏꯝꯅ ꯃꯊꯛ ꯀꯥꯈꯠꯂꯒ ꯍꯣꯔꯦꯟ ꯀꯨꯝꯊꯔꯒ ꯁꯦꯝꯒꯗꯧꯕ ꯉꯔꯥꯡ ꯃꯥꯔꯀꯦꯠ ꯆꯠꯄꯗ ꯕ꯭ꯂꯦꯁꯤꯒꯤ ꯀ꯭ꯂꯦꯒꯤ ꯄꯥꯎꯗꯔ ꯑꯩꯈꯣꯏ ꯂꯩꯔꯛꯄꯗꯣ ꯁ꯭ꯂꯥꯏꯝꯒꯤ ꯄꯥꯎꯗꯔ ꯀ꯭ꯂꯦ ꯃꯥꯟꯕ ꯁ꯭ꯂꯥꯏꯝꯗꯣ ꯍꯣꯔꯦꯟ ꯀꯔꯤ ꯁꯥꯗꯣꯏꯅꯣ ꯑꯗꯨꯒ ꯀꯩ ꯁꯥꯗꯣꯏꯅꯣ ꯑꯗꯨꯅ ꯃꯈꯣꯡ ꯁꯣꯝꯖꯔꯤ ꯑꯌꯨꯛ ꯃꯣꯔꯅꯤꯡꯁꯤꯗ ꯑꯌꯨꯛꯅ ꯃꯣꯔꯅꯤꯡ ꯍꯧꯖꯤꯛꯁꯤꯕꯣ ꯑꯅꯤꯃꯛ ꯃꯌꯥꯝ ꯍꯧꯖꯤꯛꯁꯤꯗꯤ ꯁꯨꯃꯥꯏꯅ ꯄꯨꯡ ꯍꯧꯖꯤꯛ 6 ꯈꯔ ꯍꯦꯜꯂꯛꯇ ꯉꯥꯏꯔꯤꯀꯣ ꯁꯨꯝ ꯀꯥꯟꯁꯤꯗꯅ ꯈꯔ ꯉꯝꯃꯦ ꯍꯥꯏꯗꯤ ꯏꯪꯉꯤꯉꯩꯁꯤꯗ ꯑꯩꯅ ꯏꯁꯤꯡꯁꯨ ꯂꯣꯏ ꯆꯥꯏꯊꯣꯛꯈ꯭ꯔꯕꯅꯦ ꯑꯗꯩ ꯁꯤꯗꯩ ꯈꯤꯇꯪ ꯁꯥꯒꯠꯂꯛꯑꯗꯤ ꯃꯊꯛꯇꯒ ꯀꯥꯈꯠꯅꯤꯡꯕ ꯍꯦꯛꯇ ꯃꯩꯐꯨꯒ ꯅꯠꯇꯦꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯌꯣꯠ ꯁꯨꯕ ꯀꯥꯡꯕꯨ ꯑꯃꯅ ꯃꯩ ꯀꯥꯝꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯚꯨ ꯇꯧꯔꯒ ꯈꯪꯕ꯭ꯔꯥ ꯀ꯭ꯔꯣꯛ ꯎꯝꯃꯒ ꯃꯩꯗ ꯀꯥꯝꯕ ꯃꯩ ꯆꯥꯛꯅꯕ ꯇꯧꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯀꯥꯝꯁꯤꯟꯕꯗꯧ ꯇꯧꯋꯦ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯃ ꯂꯩꯌꯦ ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏꯁꯦ ꯃꯇꯝꯗꯨꯗ ꯍꯥꯏꯗꯤ ꯒꯦꯠꯁꯦ ꯄꯥꯜꯂꯁꯨ ꯅꯥꯀꯟꯒꯤꯗꯣ ꯁꯝꯕꯟ ꯑꯣꯏꯅ ꯊꯤꯟꯕꯗꯣ ꯁꯣꯔꯣꯛꯇꯒꯤ ꯑꯗ ꯅꯨꯄꯥ ꯑꯃꯅ ꯑꯗꯨꯒꯤ ꯃꯩꯈꯨꯗꯣ ꯁꯨꯃꯥꯏꯅ ꯎꯪꯉꯦꯕꯀꯣ ꯑꯗ ꯑꯩꯈꯣꯏ ꯅꯅꯥꯎꯅ ꯃꯌꯥꯝ ꯀꯤꯖꯩꯌꯦ ꯁꯤꯗꯤꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯩꯅꯣ ꯅꯣꯏꯗ ꯀꯥꯝꯖꯜꯂꯛꯏꯔꯣ ꯍꯣꯏ ꯗ꯭ꯔꯣꯕꯤꯟ ꯊꯥꯜꯂꯒꯅꯦ ꯍꯥꯏꯗꯤ ꯂꯛꯅꯔꯛꯏꯔꯕ ꯂꯛꯅꯔꯤꯕ ꯑꯩꯈꯣꯏꯒꯤꯗꯤ ꯂꯩꯁꯥꯕꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯪ ꯂꯥꯎꯈꯤ ꯂꯩꯕꯗꯨꯗꯅꯦ ꯁꯨꯝ ꯈꯪꯅꯕ ꯃꯤꯗꯤ ꯑꯣꯏꯔꯝꯒꯅꯤ ꯀꯤꯃꯟꯗꯅ ꯑꯩꯈꯣꯏꯅ ꯆꯦꯜꯂꯤꯕ ꯍꯥꯏꯅ ꯇꯧꯔꯒ ꯂꯩꯔꯒ ꯅꯣꯛꯅꯤꯡꯉꯦ ꯑꯗꯨꯒꯤꯗꯣ ꯈꯜꯂꯨꯔꯒ ꯈꯪꯅꯗꯕ ꯃꯤ ꯑꯣꯏꯔꯗꯤ ꯀꯅꯥꯅ ꯇꯧꯔꯛꯀꯅꯤ ꯈꯪꯅꯕꯒꯤ ꯂꯛꯅꯒꯦ ꯇꯧꯔꯛꯑꯝꯒꯅꯦꯕ ꯃꯨꯟꯅ ꯈꯟꯖꯜꯂꯨꯗꯕꯗ ꯆꯦꯠꯅ ꯀꯤꯕꯒꯤ ꯌꯥꯝ ꯍꯩꯅꯗꯦ ꯑꯁꯤꯗꯤ ꯀꯩꯅꯣ ꯌꯥꯝ ꯀꯤꯖꯩꯌꯦ ꯍꯥꯏꯔ ꯂꯩꯕꯥꯛꯁꯦ ꯐꯖꯅ ꯋꯥꯠꯄꯅꯦ ꯂꯩꯕꯥꯛ ꯋꯥꯠꯄꯁꯤꯡꯁꯨ ꯑꯌꯥꯝꯕ ꯀꯪꯕ ꯍꯦꯜꯂꯤꯅꯦ ꯂꯩꯕꯥꯛꯁꯨ ꯌꯥꯎꯗꯅ ꯎꯄꯥꯏꯁꯨ ꯂꯩꯇꯕ
ꯆꯥꯗꯕꯅꯤꯅ ꯌꯥꯝ ꯇꯥꯡꯅ ꯇꯥꯕꯗꯣ ꯆꯦꯅ ꯃꯃꯥꯅ ꯍꯩꯅꯧ ꯆꯥꯕ ꯍꯧꯔꯦ ꯑꯁꯣꯝ ꯅꯥꯀꯟꯒꯤꯁꯦ ꯑꯁꯤ ꯌꯥꯝ ꯐꯖꯅ ꯆꯥꯎꯍꯧꯋꯤ ꯆꯦ ꯇꯪꯈꯥꯏ ꯁꯦꯝꯃꯣ ꯅꯠꯇꯦ ꯑꯥꯗ ꯑꯩꯈꯣꯏ ꯊꯣꯏꯊꯣꯏꯕꯥꯅꯤ ꯀꯥꯈꯠꯂꯛꯄꯗ ꯌꯥꯝ ꯀꯟꯅ ꯆꯥꯔꯤ ꯀꯩꯅꯣ ꯋꯥꯅꯤ ꯇꯧꯔꯒ ꯑꯣ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯆꯥꯔꯦ ꯌꯥꯝ ꯆꯥꯔꯦ ꯍꯩꯅꯧ ꯍꯥꯎꯕ ꯃꯇꯝ ꯌꯧꯔꯦ ꯃꯅꯥ ꯑꯅꯧꯕ ꯆꯣꯡꯈꯠꯂꯛꯑꯕ ꯀꯩꯅꯣ ꯍꯩꯅꯧ ꯍꯥꯎꯕ ꯌꯧꯔꯕꯅꯤꯅ ꯃꯣꯏ ꯃꯄꯥꯟꯁꯨ ꯂꯩꯔꯤ ꯑꯁꯤ ꯃꯄꯥꯟꯁꯤ ꯑꯣꯏꯔꯔꯣꯏꯗ ꯅꯠꯇꯦꯗ ꯁꯨꯝ ꯍꯥꯏꯕ ꯂꯩꯕꯥꯛ ꯂꯩꯔꯤ ꯁꯤ ꯈꯥꯃꯦꯟꯁꯦ ꯂꯣꯏ ꯈꯨꯏꯍꯧꯕꯅꯦ ꯉꯁꯥꯏ ꯂꯥꯛꯄꯗ ꯑꯃꯨꯛ ꯇꯦꯛꯈꯠ ꯄꯤ ꯇꯥꯔꯦ ꯃꯅꯨꯡꯁꯤꯗ ꯂꯩꯕ ꯃꯥꯅ ꯀꯃꯥꯏꯅ ꯇꯝꯃꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯄꯤꯗ꯭ꯔꯦ ꯍꯣꯏ ꯃꯅꯨꯡ ꯆꯪꯕ ꯃꯥꯅ ꯄꯤꯗ꯭ꯔꯦ ꯁꯤ ꯂꯐꯨꯁꯦ ꯀꯩꯗꯧꯉꯩꯅꯣ ꯌꯣꯟꯊꯣꯛꯑꯦ ꯃꯆꯥꯁꯦ ꯆꯥꯎ ꯉꯝꯃꯔꯣꯏ ꯅꯠꯇꯦ ꯁꯤ ꯃꯅꯨꯡꯗ ꯆꯣꯡꯈꯠꯂꯝꯃꯤꯁꯦ ꯌꯦꯡꯉꯣ ꯈ꯭ꯋꯥꯏ ꯃꯈꯥꯗ ꯌꯥꯎꯋꯦ ꯀꯔꯤꯅꯣꯗꯣ ꯈꯪꯗꯦ ꯀꯔꯤ ꯃꯔꯤꯅꯣ ꯈꯪꯗꯦ ꯀꯣꯂꯝꯅꯤꯗꯣ ꯅꯍꯥꯟꯋꯥꯏ ꯀꯣꯂꯝꯅꯤ ꯐꯨꯛꯇꯠꯈꯤꯕꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯈꯥꯗꯅꯤ ꯆꯦꯡꯈꯠꯂꯝꯃꯤ ꯈ꯭ꯋꯥꯏ ꯃꯈꯥꯗ ꯃꯣꯏ ꯁꯥꯊꯤꯕꯖꯥꯠꯅꯤ ꯀꯣꯂꯝꯅꯤ ꯃꯥꯜꯂꯦ ꯂꯥꯛꯎ 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 ꯄꯤꯀꯣꯛ ꯅꯪ ꯉꯥꯏꯔꯝꯒꯦ ꯂꯥꯛꯎ ꯌꯥꯝ ꯅꯛꯑꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯅꯠꯇ꯭ꯔꯒ ꯃꯊꯪꯒꯤ ꯍꯩꯅꯧꯁꯦ ꯀꯣꯂꯝꯅꯤꯗꯧꯅ ꯄꯥꯡꯒꯟ ꯀꯟꯖꯒꯦ ꯑꯩ ꯀꯛꯆꯤꯡ ꯌꯥꯎꯔꯝꯃꯤ ꯃꯌꯥꯝꯁꯤꯀꯣ ꯃꯔꯨꯝ ꯄꯨꯔꯦ ꯑꯣꯏꯃ ꯀꯛꯆꯤꯡꯁꯤꯗꯤ ꯈꯨꯌꯥꯝ ꯑꯃ ꯍꯦ ꯃꯌꯥꯡꯇꯣꯟ ꯃꯔꯨ ꯀꯩꯅꯣ ꯂꯧꯅꯕ ꯁꯤꯗꯩꯗ ꯈꯔ ꯍꯦꯛꯑꯦ ꯁꯤ ꯀꯩꯅꯣꯗ ꯚꯤꯗꯤꯑꯣꯗꯗꯤ ꯈꯔ ꯁꯪꯕ ꯃꯥꯜꯂꯤꯁꯦ ꯑꯁꯦꯡꯕꯗꯗꯤ ꯀꯪꯉꯦꯀꯣ ꯚꯤꯗꯤꯑꯣꯁꯤꯗꯅ ꯃꯆꯨꯁꯦ ꯍꯦꯟꯅ ꯁꯪꯅ ꯎꯔꯦ ꯍꯥꯏꯗꯤ ꯃꯔꯨꯁꯦ ꯆꯪꯗꯕ ꯃꯥꯟꯕꯗꯣ ꯁ꯭ꯋꯥꯏꯗ ꯊꯝꯃꯒ ꯅꯨꯡꯁꯥꯗ ꯀꯪꯖꯔꯅꯤ ꯃꯇꯝ ꯈꯔ ꯉꯁꯤꯗꯤ ꯐꯥꯏꯅꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯒꯟ ꯐ꯭ꯔꯨꯠꯁꯦ ꯕꯣꯔꯥ ꯑꯆꯧꯕꯗ ꯊꯥꯗꯣꯛꯄꯤꯔꯒꯦ ꯅꯍꯥꯟꯈꯩ ꯁꯨꯝ ꯐꯔꯛ ꯇꯥꯗꯅ ꯁꯨꯝ ꯂꯩꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯃꯥꯅ ꯆꯥꯎꯕꯅ ꯍꯦꯟꯖꯜꯂꯛ ꯑꯗꯨꯒ ꯃꯥꯒꯤ ꯊꯥꯔꯤꯕ ꯖꯒꯥꯁꯤ ꯆꯥꯟꯅꯗꯗꯅ ꯑꯗꯨꯝ ꯂꯩꯕꯅꯤ ꯁꯨꯝ ꯐꯔꯛ ꯇꯥꯕꯒꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝꯅ ꯀꯩꯅꯣ ꯇꯧꯒꯗꯣꯔꯦ ꯃꯥꯒꯤ ꯑꯧ ꯃꯌꯥꯝ ꯕꯣꯔꯥꯒꯤ ꯒ꯭ꯔꯣ ꯕꯦꯛ ꯁꯦꯝꯅꯤꯡꯉꯥꯏ ꯃꯥꯒꯤ ꯐꯖꯔꯕ ꯃꯌꯨꯝ ꯑꯃ ꯁꯥꯔꯒ ꯉꯁꯤ ꯕꯣꯔꯥ ꯄꯨꯔꯒ
ꯂꯥꯛꯄꯤꯌꯣ ꯑꯩ ꯅꯥꯛꯇ ꯊꯕꯛꯁꯤ 이슈 수ꯗꯅ ꯄꯪꯋꯥꯗ ꯋꯥꯏ ꯍꯧꯖꯤꯛꯁꯦ ꯁꯥꯕꯩ ꯆꯥꯡ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯇꯧꯕꯁꯤꯅ ꯑꯣꯏꯔꯝꯒꯅꯤ ꯁꯤꯂꯥ 와ꯕꯅ ꯍꯦꯜꯂꯦ ꯃꯌꯥꯝ ꯈꯥꯃꯦꯟ ꯑꯈꯥꯕꯤꯗ ꯁꯤ ꯇꯥꯁꯜꯂꯝꯃꯦ ꯑꯃꯨꯛ ꯑꯗꯨꯅ ꯅꯩꯈꯥꯏꯈ꯭ꯔꯒꯦ ꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯗ꯭ꯔꯥꯒꯟ ꯐ꯭ꯔꯨꯏꯠꯇꯨꯒꯤ ꯃꯌꯨꯝ ꯐꯖꯕ ꯑꯃ ꯁꯥꯕꯤꯔꯦ ꯁꯤꯗꯩꯗ ꯑꯣꯏ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥꯗꯤ ꯈꯪꯗꯦꯀꯣ ꯑꯗꯨꯁꯨ ꯁꯨꯝ ꯀꯩꯅꯣ ꯕꯤꯠꯇ ꯊꯥꯔꯤꯕ ꯍꯥꯏꯗꯨꯅꯤ ꯆꯩ ꯑꯁꯤꯗꯩ ꯑꯁꯥꯡꯕ ꯑꯃ ꯄꯤꯔꯛꯀꯦ ꯁꯤ ꯉꯥꯛꯇꯪꯒꯤ ꯑꯩ ꯄꯥꯏꯔꯛꯎꯔꯥ ꯊꯥꯡꯄꯗꯨ ꯌꯥꯒꯗ꯭ꯔꯥ ꯁꯤꯗ ꯃꯌꯨꯝ ꯁꯥꯕꯤꯗ ꯊꯝꯃꯒꯦ ꯅꯪ ꯆꯩꯗꯨꯅ ꯍꯣꯔꯦꯟ ꯆꯞ ꯆꯥꯈ꯭ꯔꯕ ꯀꯩꯅꯣ ꯇꯧꯋꯦ ꯕꯔꯨꯛ ꯇꯦꯛꯊꯈꯤꯗ꯭ꯔꯗꯤ ꯈꯪꯗꯦ ꯑꯩ ꯑꯥꯗꯩ ꯆꯩ ꯑꯁꯥꯡꯕꯗꯤ ꯄꯤꯔꯛꯀꯦ ꯇꯧꯔ ꯉꯥꯁꯜꯂ ꯊꯝꯕꯤꯔꯦ ꯈꯣꯡꯉ ꯆꯠꯈ꯭ꯔꯦ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯂꯣꯡꯊꯣꯔꯛꯄꯁꯦ ꯁꯤꯒꯤ ꯄꯣꯠꯁꯤꯗꯅꯦ ꯄꯥꯜꯂꯛꯇꯣꯏꯅꯦ ꯑꯃ ꯁꯤꯒꯤꯁꯦ ꯂꯣꯡꯗꯕꯁꯦ ꯍꯧꯖꯤꯛ ꯄꯥꯜꯂꯦ ꯑꯣ ꯃꯊꯛꯇ ꯑꯃꯨꯛ ꯂꯣꯡꯉꯛꯄꯁꯦ ꯃꯊꯥꯡ ꯑꯅꯤ ꯁꯨꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯒꯤ ꯃꯈꯥꯗ ꯌꯥꯝꯅ ꯂꯩꯕꯥꯛ ꯂꯩꯇꯕꯒꯤ ꯂꯩꯕꯥꯛ ꯑꯣꯏꯅ ꯁꯤꯖꯤꯜꯂꯛꯀꯦ ꯃꯥꯅꯤ ꯃꯇꯝꯒꯤ ꯁꯥꯐꯨꯅ ꯍꯨꯝꯈ꯭ꯔꯕ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯀꯅꯥꯗ ꯇꯥꯏꯅꯔꯨꯒꯅꯤ ꯋꯥꯀꯠꯆ ꯀꯔꯤꯕꯣ ꯋꯥꯀꯠꯐꯝ ꯂꯩꯇ꯭ꯔꯕꯗ ꯋꯥꯀꯠꯐꯝ ꯂꯩꯇ꯭ꯔꯕꯗ 이자는 그냥 떨어졌네. ꯆꯠꯁꯤ ꯅꯪ ꯍꯦꯛꯀꯗꯧꯕ ꯄꯣꯠ ꯍꯦꯛꯆꯜꯂꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯐꯥꯒꯤ ꯅꯠꯇꯦ ꯊꯦꯡꯉꯦ ꯄꯨꯡ ꯑꯥ ꯌꯧꯈ꯭ꯔꯦ ꯀꯔꯤꯅꯣ ꯈꯔ ꯁꯦꯝꯃ ꯈꯔ ꯆꯥꯁꯜꯂꯨꯅꯕ ꯁꯤꯒꯤ ꯑꯌꯨꯛꯀꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯛꯀꯗꯣꯔꯦ ꯄꯣꯠ ꯆꯩ ꯈꯔ ꯍꯦꯛꯑꯒ ꯃꯈꯥꯗ ꯀꯨꯝꯊꯔꯅꯤ ꯃꯥꯅꯦ ꯅꯨꯡꯁꯤꯠꯁꯨ ꯊꯥꯖꯗꯅ ꯑꯗꯨꯝ ꯀꯟꯅ ꯁꯤꯜꯂꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏ ꯃꯄꯥꯟꯗꯅ ꯅꯨꯡꯁꯤꯠ ꯁꯤꯠꯂꯦ ꯃꯅꯨꯡꯗꯅ ꯐꯨꯟꯖꯜꯂ ꯂꯩꯕꯗꯣ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯁꯦ ꯃꯌꯥꯝ ꯍꯌꯦꯡ ꯍꯪꯆꯤꯠꯀꯤ ꯁꯟꯗꯦꯁꯦ ꯅꯠꯇꯕ ꯃꯊꯪꯒꯤ ꯁꯟꯗꯦꯗꯗꯤ ꯁꯣꯏꯗꯅ ꯊꯣꯛꯆꯔꯛꯂꯒꯅꯤ ꯑꯩꯈꯣꯏ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯃꯅꯤꯄꯨꯔ ꯊꯣꯏꯊꯣꯏꯅ ꯁꯛꯄꯗꯣ ꯁꯅꯥ ꯂꯩꯕꯥꯛ ꯁꯛꯑꯣ ꯍꯥꯏꯔꯗꯤ ꯃꯥꯗꯤ ꯁꯅꯥ ꯂꯩꯕꯥꯛ ꯍꯥꯏꯕ ꯍꯩꯇꯕꯒꯤ ꯁꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯃꯅꯤꯄꯨꯔ ꯇꯁꯦꯡꯅ ꯏꯔꯝꯗꯝꯁꯦ ꯍꯧꯖꯤꯛ ꯁꯥ ꯂꯩꯕꯥꯛꯀ ꯆꯞ ꯃꯥꯟꯅꯔꯕꯅꯦ ꯇꯧꯔꯤꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯃꯅ ꯍꯥꯠꯅ ꯁꯨꯅꯕ ꯂꯥꯟ ꯃꯌꯥꯝ ꯑꯁꯤꯗ ꯏꯁꯩ ꯁꯅꯥ ꯂꯩꯕꯥꯛ ꯁꯛꯑꯣ ꯍꯥꯏꯔꯗꯤ ꯁꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯃꯅꯤꯄꯨꯔ ꯍꯦꯛꯇ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯃꯅꯤꯄꯨꯔꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯥꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯤꯡ ꯁꯨꯝ ꯍꯦꯟꯀꯠꯂꯛꯇꯅ ꯏꯔꯝꯗꯝꯁꯦ ꯌꯥꯝꯅ ꯑꯋꯥꯕ ꯐꯤꯕꯝꯗ ꯂꯩꯔꯦ ꯁꯥ ꯃꯁꯤꯡ ꯍꯟꯊꯍꯟꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯋꯥꯏꯗ ꯄꯩꯁꯜꯂꯝꯃꯣ ꯑꯗꯨꯒ ꯄꯣꯠ ꯍꯦꯛꯑꯁꯤ ꯃꯥꯅ ꯑꯩ ꯁꯨꯅꯤꯡꯗꯦ ꯍꯥꯏꯕꯗ ꯑꯩ ꯁꯨꯅꯤꯡꯗꯕ꯭ꯔꯥ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤ ꯁꯨꯅꯤꯡꯉꯦ ꯅꯪꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯋꯥꯏ ꯁꯤꯠꯄꯗꯣ ꯀꯩ ꯃꯥꯜꯂꯤ ꯈꯪꯕ꯭ꯔꯥ ꯌꯣꯝꯄꯥꯛ ꯇꯧ ꯃꯥꯜꯂꯤ ꯑꯩ ꯈ꯭ꯋꯥꯡꯁꯤ ꯌꯥꯗ꯭ꯔꯦ ꯑꯩ ꯈ꯭ꯋꯥꯡꯁꯤ ꯋꯥꯍꯣꯡ ꯁꯛ ꯐꯖꯕꯤꯁꯤꯅ ꯃꯔꯨꯞ ꯑꯃ ꯁ꯭ꯋꯥꯏꯗ ꯍꯦꯟꯗꯗꯅ ꯎꯋꯥ ꯇꯧ ꯂꯩꯔꯤꯁꯦ ꯁꯤ ꯁ꯭ꯀꯨꯜꯁꯦ ꯁꯣꯟꯗ ꯑꯃ ꯂꯩꯈ꯭ꯔꯦ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯑꯃ ꯈꯣꯡꯉꯛꯈꯤ ꯑꯩ ꯍꯧꯖꯤꯛ ꯀꯔꯣꯝꯗꯅꯣ ꯂꯥꯛꯇꯣꯏꯁꯦ ꯃꯣꯔꯣꯛ ꯑꯗꯨꯒꯤꯗꯣ ꯍꯥꯟꯅ ꯍꯦꯛꯑꯁꯤꯔꯥ ꯑꯩ ꯂꯥꯛꯑꯣꯔꯥ ꯑꯗꯣꯝꯗ ꯀꯔꯤ ꯑꯃꯨꯛꯇꯒ ꯆꯥꯏꯌꯣ ꯚꯤꯗꯤꯑꯣ ꯅꯝꯍꯧꯗ꯭ꯔꯦ ꯑꯩ ꯍꯤꯡꯒꯣꯜꯁꯤꯗꯅꯦ ꯊꯥꯕꯗ ꯃꯍꯩ ꯆꯥꯗꯕ ꯑꯝꯇ ꯂꯩꯇꯦ ꯑꯗꯨ ꯁꯤꯃꯁꯨ ꯆꯥꯍꯜꯂꯒꯦ ꯍꯥꯏꯕ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯅꯝꯃꯕꯅꯤꯅ ꯀꯩꯗꯧꯒꯦꯕꯨ ꯌꯨꯇ꯭ꯌꯨꯕꯔ ꯒꯥꯏꯗꯣ ꯍꯥꯏꯕꯗꯤ ꯈꯤꯇꯪꯗꯤ ꯍꯪꯒꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯌꯨꯇ꯭ꯌꯨꯕꯔꯁꯦ ꯑꯩꯅ ꯃꯤꯅꯒ ꯍꯥꯏꯔꯛꯄꯗ ꯑꯩ ꯌꯥꯝ ꯏꯀꯥꯏꯖꯩ ꯍꯥꯏꯕ ꯍꯥꯏꯔꯛꯀꯅꯣꯕ ꯍꯥꯏꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯒ ꯍꯥꯏꯔꯗꯤ ꯀꯔꯤꯝ ꯈꯟꯗꯕꯗꯣ ꯌꯨꯇ꯭ꯌꯨꯕꯔꯒ ꯍꯥꯏꯔꯗꯤ ꯍꯩꯅꯗꯕ ꯑꯃ ꯄꯣꯛꯄꯗꯣ ꯍꯥꯏꯗꯤ ꯏꯁꯥꯅ ꯏꯁꯥ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯈꯟꯗꯦꯕꯀꯣ ꯑꯗꯣ
ꯌꯨꯇ꯭ꯌꯨꯕꯔ ꯀꯥꯏꯅ ꯌꯨꯇ꯭ꯌꯨꯕꯔ ꯑꯩꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕꯔ ꯍꯥꯏꯔꯒꯗꯤ ꯈꯔ ꯐꯥꯎꯕꯔꯣꯝꯗ ꯁꯨꯝ ꯈꯟꯈꯤꯕꯩꯅꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯏꯁꯥꯅ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯕꯗꯣ ꯃꯤꯅ ꯌꯨꯇ꯭ꯌꯨꯕꯔ ꯍꯥꯏꯔꯛꯄꯗ ꯃꯤꯅꯕꯨꯗꯤ ꯆꯝ ꯍꯥꯏꯔꯛꯄ ꯑꯩꯈꯣꯏ ꯏꯇꯣꯟꯗ ꯍꯥꯏꯗꯤ ꯍꯩꯅꯗꯕꯩ ꯋꯥꯅꯤ ꯃꯇꯣꯝꯗ ꯏꯀꯥꯏꯖꯕ ꯍꯥꯏꯗꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯌꯥꯝ ꯆꯝꯅ ꯍꯥꯏꯔꯕꯗ ꯇꯨ ꯑꯖꯋꯥꯏꯟ ꯃꯅꯥꯁꯦ ꯕꯣꯔꯥ ꯇꯧꯒꯦ ꯈꯤꯇꯪ ꯑꯃ ꯍꯥꯎ ꯁꯤꯒꯤ ꯕꯣꯔꯥꯁꯦ ꯊꯤꯅ ꯍꯥꯎꯏꯀꯣ ꯃꯌꯥꯝ ꯍꯛꯆꯥꯡꯁꯨ ꯐꯕ ꯃꯣꯔꯣꯛ ꯁꯦꯡꯉꯣ ꯃꯣꯔꯣꯛ ꯑꯉꯥꯡꯕ ꯈꯔ ꯄꯥꯜꯂꯦ ꯍꯦꯛꯇꯠꯈ꯭ꯔꯒꯦ ꯂꯣꯏꯅꯃꯛ ꯉꯥꯡꯉꯕꯅꯤ ꯁꯤ ꯍꯦꯛꯇꯠꯇ꯭ꯔꯗꯤ ꯑꯁꯪꯕ ꯑꯃꯨꯛ ꯄꯥꯜꯂꯛꯑꯔꯣꯏꯕꯀꯣ ꯁꯤ ꯃꯣꯔꯣꯛꯁꯦ ꯑꯁ ꯐꯖꯅ ꯀꯥꯟꯅꯩ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤꯗꯤ ꯃꯥꯅ ꯆꯍꯤ ꯆꯨꯞꯄ ꯑꯃ ꯑꯗꯨꯝ ꯃꯣꯔꯣꯛ ꯄꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯤ ꯃꯣꯔꯣꯛꯀ ꯌꯥꯝ ꯆꯥꯗꯕꯅꯤꯅ ꯂꯩꯅꯗ꯭ꯔꯁꯨ ꯌꯥꯔꯦ ꯃꯣꯔꯣꯛ ꯂꯨꯄꯥ ꯀꯨꯟꯒꯤꯒ ꯂꯩꯈꯤꯕꯁꯤꯗꯤ ꯀꯥꯎꯒꯩ ꯆꯠꯂꯦꯕ ꯁꯤ ꯃꯔꯨꯝꯗ ꯊꯥꯡꯖꯤꯟꯕꯤꯔꯛꯄꯗꯒꯤ ꯀꯩꯅꯣꯁꯦ ꯅꯪꯕꯨꯅ ꯂꯐꯨꯁꯦ ꯊꯤꯡꯀꯠꯂꯛꯑꯦ ꯅꯨꯡꯕꯨ ꯅꯨꯡꯁꯤꯕ ꯑꯃ ꯄꯣꯛꯑꯦ ꯅꯍꯥꯟ ꯂꯩꯔꯝꯕ ꯐꯤꯕꯝꯗꯨꯒ ꯇꯧꯔꯤ ꯁꯣꯟꯒꯤ ꯃꯅꯥꯒꯁꯦ ꯑꯃꯨꯛ ꯅꯍꯥꯟ ꯀꯪꯕꯗꯒꯤ ꯑꯗꯨꯝ ꯃꯌꯥꯏꯗ ꯑꯅꯧꯕ ꯇꯧꯔꯦ ꯁꯤ ꯃꯅꯨꯡꯗ ꯊꯥꯡꯖꯤꯟꯕꯤꯔꯛꯄꯗꯒꯤ ꯑꯩ ꯁꯤ ꯍꯪꯒꯥꯝ ꯍꯨꯟꯖꯤꯟꯗ꯭ꯔꯤꯕꯅꯤꯅ ꯀꯥꯎ ꯂꯣꯏꯅꯃꯛ ꯉꯥꯡꯉꯕꯅꯦ ꯁꯤ ꯒ꯭ꯔꯨꯞꯁꯦ ꯂꯣꯏꯔꯒ ꯑꯃꯨꯛ ꯃꯄꯥꯟ ꯁꯥꯔꯛꯑꯅꯤ ꯑꯃꯨꯛ ꯂꯣꯏꯔꯒ ꯁꯤꯒꯤ ꯄꯣꯠꯁꯦ ꯋꯥꯠꯇꯕꯗꯣ ꯌꯥꯝ ꯐꯩ ꯃꯣꯔꯣꯛꯇꯤ ꯀꯌꯥ ꯆꯥꯎꯗ꯭ꯔꯦ ꯁꯨꯝ ꯃꯃꯥꯡꯗꯅ ꯍꯦꯜꯂꯦ ꯆꯥꯎꯕ ꯂꯤꯁꯜꯂꯛꯑꯕꯅꯤꯅ ꯑꯁꯤ ꯑꯗꯣ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗꯗꯤ ꯆꯥꯎꯕꯁꯨ ꯌꯥꯏ ꯁꯤꯂꯥ ꯅꯣꯡꯖꯨ ꯊꯥꯗ ꯄꯥꯜꯂꯛꯄꯗꯣ ꯑꯗꯨꯗꯤ ꯈꯔ ꯆꯥꯎꯕ ꯌꯥꯏ ꯁꯤꯗꯤ ꯄꯣꯂꯥꯡꯁꯤ ꯄꯥꯏꯕꯤꯔꯛꯑꯣ ꯁꯤꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯁꯥꯔꯤꯉꯩ ꯃꯇꯝ ꯄꯥꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈꯣꯡꯃꯟꯒꯤ ꯇꯥꯏꯞꯇꯀꯣ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯑꯁꯨ ꯂꯣꯏꯅꯃꯛ ꯃꯨꯜꯂꯕꯅꯦ ꯂꯣꯏ ꯍꯦꯛꯆꯜꯂꯣ ꯑꯉꯥꯡꯕꯗꯣ ꯀꯩꯗꯧꯔꯗꯣꯏꯅꯣ ꯊꯝꯃꯒ ꯑꯁ ꯈꯥꯃꯦꯟꯁꯤ ꯌꯣꯝꯃ ꯂꯩꯕꯁꯦ ꯑꯝꯇ ꯌꯦꯡꯁꯤꯅꯦ ꯀꯩꯅꯣꯁꯨ ꯍꯦꯛꯈꯤꯗꯣꯏꯅꯦ ꯍꯧꯖꯤꯛ ꯀꯣꯂꯝꯅꯤꯁꯨ ꯍꯦꯛꯈꯤꯗꯣꯏꯅꯦ ꯈꯥꯃꯦꯟꯁꯤ ꯂꯤꯔꯝꯗꯅꯀꯣ ꯌꯣꯝꯃ ꯂꯩꯕ ꯑꯌꯣꯝꯕ ꯑꯃꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯌꯣꯝꯅ ꯆꯦꯔꯪꯁꯨ ꯀꯩꯁꯨ ꯂꯣꯏ ꯄꯨꯈ꯭ꯔꯕ ꯈꯪꯗꯦ ꯑꯃꯗꯤ ꯌꯣꯝꯃꯤ ꯑꯃꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯌꯣꯝꯕ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ ꯅꯨꯡꯁꯥ ꯐꯪꯗꯕꯗꯣ ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗ ꯌꯣꯡꯅ ꯈꯥꯃꯦꯟꯗꯨ ꯈꯛ ꯆꯥꯈꯤꯕꯗꯤ ꯐꯩ ꯃꯥ ꯃꯁꯥꯈꯩ ꯊꯨꯗꯦꯛꯑꯝꯕꯗꯣ ꯌꯣꯝꯕꯁꯤꯅꯗꯤ ꯈꯥꯃꯦꯟꯐꯧꯇꯤ ꯊꯨꯗꯦꯛꯑꯝꯗꯦꯗꯅ ꯁꯤꯗ ꯈꯥꯃꯦꯟ ꯑꯈꯥꯕꯤ ꯑꯃ ꯐꯅꯌꯥꯝ ꯆꯥꯎꯕꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯁꯤꯗ ꯁꯤꯗꯩꯗ ꯅꯠꯇꯦ ꯀꯪꯉꯤꯔ ꯆꯥꯊꯣꯛꯈꯤꯔ ꯈꯪꯗꯦ ꯁꯤ ꯃꯀꯨꯗꯨꯗꯤ ꯀꯪꯉ ꯂꯩ ꯃꯅꯨꯡꯒꯤ ꯁꯔꯨꯛꯇꯨꯗꯤ ꯂꯩꯇꯦ ꯐꯅꯌꯥꯝ ꯆꯥꯎꯈ꯭ꯔꯕꯅꯤ ꯁꯤ ꯑꯝꯇ ꯍꯦꯛꯇ ꯄꯤꯔꯝꯃꯣ ꯈꯥꯃꯦꯟ ꯍꯥꯏꯗꯤ ꯌꯣꯡꯅ ꯑꯣꯏꯅ ꯂꯣꯏ ꯊꯥꯗꯠꯈ꯭ꯔꯅꯤ ꯃꯁꯥ ꯊꯨꯗꯦꯛꯑꯝꯅꯤ ꯑꯃ ꯃꯇꯠꯁꯤꯁꯨ ꯊꯥꯗꯠꯂꯣ ꯊꯥꯗꯠꯈ꯭ꯔꯣ ꯍꯥꯏꯗꯤ ꯑꯣꯏꯔꯣꯏꯗꯕ ꯄꯣꯠꯇꯣ ꯀꯩꯗꯧꯗꯣꯏꯅꯣ ꯇꯪꯈꯥꯏ ꯑꯃ ꯇꯥꯔꯦ ꯃꯣꯏ ꯆꯥꯗꯦꯕ ꯁꯦꯒꯥꯏꯔ ꯁꯥꯟꯅꯔꯝꯕꯅꯤ ꯇꯣ ꯈꯥꯃꯦꯟ 3-4ꯅꯤ ꯃꯥꯅ ꯃꯥꯡꯍꯜꯂꯝꯃꯤꯁꯦ ꯃꯆꯦꯠ ꯀꯩꯅꯣ ꯍꯦꯛꯇꯠꯂꯦꯗꯅ ꯑꯗꯨꯒ ꯂꯣꯏꯅꯃꯛ ꯆꯤꯈꯥꯏꯔ ꯍꯨꯟꯇꯣꯛꯑꯦꯕ ꯑꯗꯨꯁꯨ ꯑꯃ ꯂꯩꯇꯦ ꯈꯥꯃꯦꯟꯁꯦ ꯐꯅꯌꯥꯝꯅꯦ ꯃꯥꯅ ꯃꯥꯡꯍꯜꯂꯤꯁꯦ ꯌꯣꯡꯅ ꯃꯁꯛ ꯐꯖꯔꯤꯕ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯃꯔꯝ ꯆꯠꯅ ꯃꯔꯝ ꯂꯨꯗ꯭ꯔꯤꯕ ꯃꯥꯅꯦ ꯐꯅꯌꯥꯝꯗꯤ ꯃꯄꯥꯟ ꯁꯥꯖꯕꯅꯦꯕ ꯃꯔꯝ ꯆꯠ ꯂꯨꯗ꯭ꯔꯤꯕ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯌꯣꯡ ꯍꯥꯏꯁꯦ ꯌꯣꯡꯅꯤꯀꯣ ꯇꯥ ꯀꯣꯂꯝꯅꯤꯁꯤ ꯍꯦꯛꯆꯟꯕꯤꯔꯛꯑꯣ ꯑꯗꯨꯃ ꯀꯥꯡꯉꯧ ꯀꯩꯅꯣꯒ ꯃꯣꯔꯦ ꯕꯣꯔꯤꯒ ꯀꯥꯡꯉꯧ ꯆꯥꯊ ꯌꯥꯔꯅꯤ ꯃꯣꯔꯦ ꯕꯣꯔꯤ ꯂꯩꯇ꯭ꯔꯕ ꯑꯁ ꯃꯣꯔꯦ ꯕꯣꯔꯤꯁꯨ ꯈꯔ ꯂꯩꯗꯤ ꯌꯥꯗꯦ ꯑꯩꯗꯤ ꯍꯥꯎꯋꯦ ꯑꯗꯨꯗꯣ ꯀꯦꯃꯦꯔꯥꯃꯦꯟ ꯁꯣꯟꯗ ꯂꯩꯖꯔꯦ ꯃꯦꯗꯥꯝ ꯃꯌꯥꯝꯅ ꯀꯧꯗ꯭ꯔꯁꯨ ꯑꯩ ꯑꯝꯇ ꯀꯧꯍꯧꯒꯦ ꯃꯦꯗꯥꯝ ꯃꯌꯥꯝ ꯆꯥꯔꯥ ꯑꯃꯗꯤ ꯍꯦꯛꯑꯦ ꯃꯦꯝ ꯁꯥꯍꯦꯕ ꯁꯤꯁꯦ ꯂꯩꯕꯥꯛ ꯈꯔ ꯍꯥꯞꯄꯤꯗ ꯌꯥꯔꯣꯏ ꯂꯩꯕꯥꯛꯇꯤ ꯂꯣꯏꯔꯦ ꯁꯤ ꯂꯩꯔꯦ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯕꯣꯔꯥ ꯍꯧꯅꯕꯗꯨꯗꯤ ꯑꯁꯣꯝꯗꯒꯤ ꯍꯦꯛꯎ ꯑꯩꯈꯣꯏ ꯉꯁꯤ ꯃꯊꯛ ꯀꯥꯈꯠꯂꯛꯏꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯐ꯭ꯔꯣꯖꯟ ꯇꯧꯔꯒ ꯊꯝꯃꯣꯕ ꯀꯩꯅꯣꯗꯤ ꯃꯅꯥꯈꯩꯗꯨꯅ ꯅꯠꯇꯦ ꯃꯅꯥꯈꯩꯗꯨꯅ ꯆꯥꯊꯣꯛꯑꯒ ꯃꯔꯥꯈꯩꯗꯨ ꯐ꯭ꯔꯣꯖꯟ ꯇꯧ ꯍꯥꯏꯕ ꯍꯥꯏꯗꯤ ꯅꯪ ꯃꯔꯛ ꯃꯔꯛꯇ ꯀꯩꯅꯣ ꯇꯧꯕ ꯉꯥ ꯆꯥꯛ ꯊꯣꯡꯉꯛꯄꯗ ꯀꯥꯟꯅꯅꯤꯅ
ꯃꯔꯥꯁꯤ ꯌꯥꯎꯗ꯭ꯔꯦ ꯃꯔꯥ ꯌꯥꯎꯗ꯭ꯔꯤ ꯌꯦꯡꯉꯣ ꯁꯨꯃꯥꯏꯅ ꯄꯠꯁꯜꯂꯛꯀꯅꯦꯕ ꯃꯅꯥ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯇꯣꯟꯗ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯁꯤ ꯑꯗꯨꯝ ꯌꯥꯎꯔꯝꯃꯔꯣꯏꯗ sini mayam thamba yade haje mayam di kakthatlo ka habdo kakthat nate mara hanani kieli si loin kelaktoini akon ahan gi wani to si mara jo hore je mara je to hore eto pagi tat ijor mana mara yaudri sa je sunga yade ma aing mom pham da yam chana ba simla da di simla le na kupi napak pi thagi bu simla da di leibi na ba kanam leite adu gas kaino di napak pi je simla da di chana gar sani ing manin mafang du dingi khara khara thaba ngam roi je si kari no se napi tulsi ra na han ba tulsi mana je na han ji hun ji bane amta haude mana pirakko mara pachale ijor ba mara je phajadri je halakki to sumaina loi pachalakani ba mathaki mana je hana kangoi ko mara je hana pataga akoina mamang da try to ya ba tawranga bane ba mana ga hitok te ga yabri yengjena aing ma mafam da thamdana ama tawdana ini yara traba ji yara chijo hangam jalamura ake hojiki oina hangam ji di khale ga posin to pya dana dum thaning ko da te sigi morok matum je mu hege aidi na ge khang di si morok matum ji yam tangi kg de lupa samri jonga ge yowe hari ne kg de budi chanwa budi phanam channi adu itar ju mayam thar ade kiwin tha ja si oin tha phare khodi khang de si jana han comment da pirak pone kaino gi nepali kangu di si yam thi pa me moi gi kaino ga asar ju seme aduga yam hauna ju chaba pot oi mahau yam lei mahau lei budi loi hainei ko mayam na masak su phajaba tang ju tange di thabi ai se khoina si decoration gi ne na thamja akhoi di am kaksin thoi bidana sum thambe wan ando sigi bora achau se si thado pure phare se ahana gi khongman ari bune ba poktem chaw ba ho cream tenang da morok la de ki le le ba tang da yom mane ye morok na phajari ba nati nang ju ki sakpham du go sige yamane to si sujala ju phajaye ai di sujala di phajade nang ju phajaye sujala ju sige samane sujan bai sakni kaino kanan thi ai no sujan bagi phajabana makhan nama niyom chumna phajabana makhan nama phadi loi phajari ni mayam je kaim khalunu adu da khaga li ba sang mai de hekto size chongak na ba thamam ba na kari ni bora sabi am hawe na ma har ko disla yang tolo phakpai di pandre phakpai bora je mathang do in sar mathang do in tawr ge upai lai chu te naw na yon na ba khna ba de loi na ma yon ba haibra bu yum yo le bi bam yamna khanda bangam da nupi di oiroi da nang ju ai ju yani da ari acho wari pa li ba ya atai di ya